Maruiba pausing Turin singi imai khara hantarabasu ising ichawi awabadi miyoi lising kayana mayongnari Northeast Federation of International Trade na sinba Indo-Myanmar Thailand Friendship Car Rally ama Bangkok kidamak Imphaldagi lamthakre amadi ising ichawa mari leinaba thodosingda angangani sire Kurumzari miyang tabiri bismutaram ukchari hojing mapungoi ba pausing tampak to chen ba maroi ba turel singi imai hantakrabasu numit nini nong chukiba aduna mafam kharada turel torban kai kiba amadi pathok padagi yum kaya ising thumjin kiba aduna hojing fawba miyo kaya isauge awaba mayoknari ngarang kyamgai makhale kai oinam local mapada Imphal turel gi torban fit yang khairom chauna kai bedagi mafam adugi yum kai kaya ising thumjin bagaloina mana masing kaya paksana amangata thuan kre Mafam asidagi chenthakhibai ising asina urup arapati kyamgai awangnakai yauna mafam kayada son gadauri ising ichawi awaba mayoknarba miyoi amana hadiba mafam asida turel torban kai gadore haiba asi hana mangjongna na official singda khan khrabasu miyoi amata lakhide hari hojik turel torban kai khraba matungda su local MLA yauna mari lenaba department ki miyoi sing amata laktre haina pendaba phongdorli asongbi saita agi bogun na ba Chinna ong thoga pe jate aduga maung zum nipan tauraga tatkibagi manungda bujirauji olupu amaka ising ya idagi lokuna tana kari kumba amapo ugam amate godama koina hawje pholi sip tawba ngamde adugo government gi side tagi kari tawba jabagi haibado government gi side tagi tawhaningi local MLA gi side tagi or natraga khungang sida leidiba kendra sida leiba ranti wala singdagi angam mateng tawhallaga makoi bu amuk anna lairaba imu singsi amuk anna khunda leita hanana ba press media gi mai gai daina taw aduga marak sida ngarang idim bungi wasi lagami damage tawriba jum sing amadi kari kari ma swai pet yangami adugo still now mana lagam bedugi chaptaba response idea ikoi da kana ga dogo pot di haju ko hungry hena log tare Amarob da Kongba Turel Patharakpadagi Imphal East ki mafam kaya ising thumjile district asigi headquarters oiriba Porompat ki mafam kaya da ising thumjin kre Porompat Police Station Janims Hospital Modern College Imphal East DC office na chingba maroiba mafam kaya ising thumjin kre Modern College ki chahi gi semester exam yauna district administration gi thabak thorom singda chaun akaiba oire Northeast Federation of International Trade na sinduna Indo-Myanmar Thailand Friendship Car Rally ama ngasi Commerce and Industry Minister Govindas Konthaujamna Chingmairong da leiba Hotel Classic Grande dagi Bangkok ki damak lamthakre Arunachal Pradesh Assam Nagaland amadi Manipur dagi punna miyoi kuntraga mathoina saba mihut kangbu adu gari mapanda chatke team adu Imphal East Police kangbu amana asoi angam thoktanaba Sengmaijin fawba thillaba matungda Thobal District Police kangbu na makhatana amuk thenke ngasi numidang moreda thunggadaba car rally asi ngarang Itanagar dagi state adugi governor na flag off torakibani team asina tha asigi kunipanda business summit amasu pangthokani thorongga mari leinana minister Govindas na khongchet asina lebak anigi marakta lalon itiki mari fagarambadana tana lambi thongi fibamsu fagarambangamgani haina phongdorli road connectivity asina sing ase akoi future lakadoriba trade and commerce ki activities se hanga lakna ba aduga akoi cohesive effort ama with the neighboring countries ase siksi am darkar tawa adugi masigi rally sima organize awone Myanmar dagina mandle dagi ate jaga sing 71 bridges sing sagadam ne hariba but they have already started because this is the result of so many really tender town process tau hai
Manipur State Power Distribution Company Limited na thausadabadagi angang ama sire thaudosi ngasi numit yungba aduwaida Porompat Police Station gi manung chanba Kongpal Kongkham lekaida thokibani leikidraba angang adudi Kongpal Ningthobung lekaidagi thokchom malenganba chahi mapan apokpa TS inauni thaudok thofamdagi fangba pauda lekai asida ngasi anganmada LT wire amatatuna lambigi mataida matam sangna leki matam aduda ising chawbi kudung chadaba mayuk naringai matam amasu oike Laikidraba angang aduna ising thumlaba lambida chatlingai matamda gari amaga thainabadagi lambigi mataida ngahaktang thaidoknaba hotnabada electric wire aduda thengbada maina chingduna laikidabani Department ki miyoi singda matam charingaida mai muthat piduna taliba wire adubu sembinana baharabasu sembidana leibadagi ngasigi thaudo adu thokibani Eka Train Club ki advisor El Tombana matam charingaida pau piraba fawbada department ki miyoi amatana semba laktabadagi ngasigi thaudo asi thokibana maram oiduna thaudo sigi dai te pumnamak power department na pugadabani haina thamlakle dai te si masi khoi kana su loroi masi mayam gi yakatren electricity department na lobu tare maram electricity department khoi pung tare ta mai thabir kanwa bani masi electricity department na lobi batai masi kana nang ne khoi na pung tare ta mai thar kanwa re moina sum korana tare force mayam mo check dogodamni mai khang dem ngade moin tawse simu force sumaina thamongno bro force bo Nai force sumai thamongno bro sibu sarkar ki kenu sin khoi complaint kar mak tawre soide le paisa ka pami adu makhoi gi electricity ki department ma sigi angang sibu sigi daito pulap logodamni nadraba da khoi ang ko khogning changchang ani makhoi matakta Amaromda Imphal East District ki manung chana leiba sabungkho khunauda tharoi khunba machin manau lakpada leimakhong turegi ising ireina chenthakibadagi manau nupa sire lekhidraba nupa macha asigi maming songam cham singai sui chehi taraga mathoi apopa oton singai sui lemaram khuldagini haire Jahi kaya gi mamangdagi leraklaba kwa kaitel hainau khongnem bida hauba layoeraba hainau pambi ama ngarang numidang pung 8 rom taba matamda maru fuktuna tutharakre awalagi mamangdagi leraklabani haina thajanariba hainau pambi asi tutharakle haiba pau tabadagi masing yamlaba miyamna yengba amadi khurumnaba laknaki hainau pambi asigi masa teklakpa matamda lebaki awa ana taba amadi lebaki achogba phamnaiba singi mari sui haina thajanaduna lakhibani lekaigi ahal amana Nong nusit sitana khangaudana hainau pambi asi turakhiba asida miyamna kari oirakadagi haiba khanbada awaba oire haina phongdorakli Chahi chani chahum gi mathakta leigraba une na ngakta hayaba akoina sum thanamaga ngang singgi makhada tawda aina sum changaga mi makal la aina dum tawjaraga iche law na tawraga dona tawrupane aba adai hantak che sum khwai aton bani sida leiri se leibadi dagi di ma si songna kangak pasida lai sangam piyo dana pi badagi pi gi bane aba ada mana khanjabana masi tek ti ani kham me te ani ti aba matungda ai lai sangge sa ga de madudi yade phatendna mathandra mai ba ama laga mai di ama laga phawbadagi masi di saraga imungda awana tarane na haibadagi songna lai sangne hatakta sarine ho Nunggaida sakhangdaba misingna maira sangda nongmai kapsilama thombu yaningdaba phongdoktuna chatkiba ahing nungaidagi chathakiba public curfew na Manipur gi mafam karada akaiba pikre public curfew asida kwaraman kaitel yauna tampaki mafam ayambada leiriba kaitel sing thong hangbagi chang nemki Thawbal district tasu curfew asina chawna akaiba pikre Thawbal kaitel thong hangna khidre lambida gari chapagi chang nemki Mi chathok chasin gi chang hantabata natana Thawbal Bazar Mela Ground Waithau Wangbal amadi khangabokta khongjang sogot pasingna National Highway da tholaktuna lambida thingki Yaripok line gi khetri lekai amadi Yaripok tasu gari sing thingki Amaromda ngasigi public curfew asibu sawatuna lilong thong manakta lamdamadong gi miyamna lambi thingbagi khongjang sangsinki Langthabal Furamakhong Hiangthang Samuro Wangoi amadi Iram Sifaida su lamdamadong gi miyoi kya thoroktuna lambida acharo sing thingbagi thabak chathaki ana ayek amadi parikha chapa mairi sing di komthoki maira sangda nongmai kapsin ba thawong yaning di maralaiba miyoi sing faduna cherak piyo haiba kholau kaya lauki Mayay lambi gi Langthabal Furamakhong amasung Langthabal dasu maira paibi amadi club ki naharo singna lambida uwa faizinduna nungai JAC gi public curfew bu sagot ki
Bisnupur district ki mafam kaya dasu public curfew miyamna sauganaki district asigi manungda leiba maroiba kaithil sing kanakide gari sing chenakide mai tafam sang sing thonglonaki Bisnupur kaithilda ngasi anganba ayukta Bisnupur police na apunba nupi loop Bisnupur gi vice president L Pramo Khongjanga mari lenana police fazan ke Khongjang saugatpasingna ana ayek lining laisol natana miyoi amata charan khide diesel auto ama hanjin cheli haiba wahodagi mamangi glass tugai ke Police na makata na pam daba thodok thok tana ba ngak sen bagi thabak chathaki Amaronda public curfew asubu sagot pa miyoi singna lambi thingbagi thabak chathabada miyoi ani check tawbada SP capsule khara fagat pa ngamle hairi Khurai lamlong dasu acharo sing thingbagi thabak chathaki public curfew asina maram oiduna lamlong kaithel thong hangkide Imphal iski tinsit rotasu lambi thingbagi thabak chathaki Netaji Memorial Club amadi lamdam adonggi nupi kayana kongpal thongkhongda lambi thingduna public curfew asibu sagotki Amaromda Porompat Iran from the Suwakan Mifam Chathabaga loinana lambi thingbagi thabak chathaki Kongpal Student Club amadi Maira Paibina Wakan Mifam Chathaduna Maraleba miyoi sing cherak pigadabani haina dabi tawki Segmai Zinfal duna jeliba Imphal Turelgi imai wangkalakpadagi mafam kharada ising pathoratuna yum thumjinba yaure awa ana tarbasingda mayang Imphal Club Coordination Committee gi Secretary Kelendrona Luchungba team amana cheng yauna atei polam kaya mating pikre Handaki nong aduna nambol gi mafam kaya dasu ising thumjinduna miyam ichawi awaba mayoknari aroiba lambi kaya su isingna thumjin khibadagi Zathok Sasinda Kudung Chadre, Nambol Police Station Gi, Office Amasung Quarter Sing Ising Thumjin Kibadagi, Policing Matau Tawbada Kudung Chadre, Hairi. Wabagai Kendragi Manung Channa, Segmai Kairak Turel Amadi, Imphal Turel Gi Torbanda, Chanba Wal Sing Niom Chumna Chandabadagi, Nikairak Tuna Miamda Kudung Chadaba Mayung Hale. Jenaba contractor blacklist tawbagaloina engineer thabotagi suspend tahon kre hari ngasi kendra sigi manung channa ichauna awaba tahalaba miyam MLA Fazur Rahim na yengshin bagaloina relief camp sing the ladiba singi chana thangnaba polam sing pikre handak ising pathorak liba asi contractor na pangtau da tawraga engineer na yengshin dabana torban gi mafam kharada namkhaiduna ising ichaw mayok nabani miyam na hotna hau badagi hena amang ata Tholam gadaba adu kanbangam hawani hari MD Fazur Rahim na wabagai kendra da cheliba turel singi retaining wall semagi tangai fadaba leibadagi mangjawna na torban semjinduna ichawdagi ngakthokna ba hotna khibani adubu thabak fajana subi dabadagi mafam kharada ichawgi mayokna bani masida chenaba kudimak action laukhalle haike ngarang Imphal turelgi imai wangkhalakpadagi singjamai sapam lekaida waikhom Lekai Fauba Torban Namtaba Amadi Faurokpada Oinam Tingel Daleba Pukjil Chaurabising Amadi Miamgi Mihut Oigani Haina Chongtoraliba Oinam Romena Mahaki Leizabakulai Sing Putoraktuna Ichau Dogi Ngau Thoknaba Honakibagi Damak Ekoigi Club Oinam Tingel na Thagatpa Phongdoli Club Asigi Secretary Bobina Ngarang Miamgi Awaba Koknanaba Oinam Tingel Lairembi Lampaktagi Leibak Lauraga Menkibani Chahi Ahumgi Mamangdasu Lampak Asidagi Leibak Lauraga Menki Adubu IFCD dagi kanagumba kharana tumina sel lokthok lamki maramaduna handak gothok ki balebak asi government ki maike dagi men bak ngai dana oinam romena mensilagani harbanina kanagumba amatana lampak asigi bingda department dagi sel lokthok piganu hairi adubu akoina lebak si kamai thon sige akoina club na thanabadegi akoi individual khara mari club ki pisa khar torga haibi akoina mention jare matam da IFCD ki department gi mi la piraga masi akoi pit kawi masi gi damakta akoina pasa pini sani haiduna akoi akoi noi smart tia thagalo khogalo na khosin chena dana tawre adu khai bu amsi loi process tawre akoi su tawre adu madu kamai tawra bano madu bilok thokhrabra lokthok tabra su khangdi Ngase yupung tarutagi Senapati District Bungte Chirukhulda achoba ifut ama fawalapodagi miyam mipai narude fut taruk lom pak chawna lemai edu fit ani rom wangna ising giawna fukalaki kunja singna thawong adu kari tholakadagi haibagi mipai baga loinana mafam aduda kanamata changhandana thamli mari lenaba department na karino haiba adu thidok pinaba pukning chingsilakli pung trama thoi baro aduwa dudi ase mapam tongkhalak pado tap na dum hantaraga hanki changda dum leye
अदुना मी मयामना कीनखरे अदुना मणिपुरगी अहे असिंगसिंगना मसे तुंगदा करी थोकदरा मसे जेंगबीबना फाबरा हायदुना एखोय बुंगतेसिरुगी अहलामानसिंगदा कोइना प्रेसदा हायजारी Kiamgai Muslim gi ichauna awaba tarbasinda Dalit Sena Manipur State na chana thanaba polam sing mateng pangkre thormaduda State President RK Somorendro amadi atai luchungba sing susaru yake 33/11 kV substation mayang Imphal ge control room ising na thumjin kibana maram oiraga substation asi shut down tawduna thamle ising chingthoktuna substation asi mathau tawna na bahonari shut down tawringai da substation asina konma mafam sing mai piba ngam kiro haina DGM gi cherol amana khangalakle ising ichaw na awaba tarba khetragaw kendra gi miyam da kendra asigi MLA su oiriba MOBC gi Parliamentary Secretary Amin Sahana chana thangna polam sing yanthokre Kongpal Khetri lekai Porompat Muslim Mutum lekai Porompat Thawan Thaba Kongba Laisram lekai Thambal Khong Laisram lekai gi mafam sinda cheng hawai thau thum sing yanthokhe Ijauna Mayumake Leitabadagi Relief Camp Hangduna Ladiba Bisnupur District Kwakta Kuman Thongkongda Lem Nalayang Bagi Camp Ama Pangtokre CMO Bisnupur H Baby Chana Luchingba Medical Team Amana Kwakta Primary Health Center gi Dr. Singaloina na Mioy Kaya Layang Bagaloina na Hida Lang Thak Singsu Yantoke Moirang Dasu Moirang CAC MO in charge Sinduna Kokibon Relief Camp Amadi PSC Kumbina Su Sinduna Chirel Lengang Tabida Su Lem Nalayang Bagi Camp Pangtoke JCILPS na Manipur da inner line permit system chana halu pass tawkiba bill ahum ek onduna chana halu mitop na vote lepa amadi vote thadaba yaroi hana changsilaliba khongjangi manung chana ngasi numidang chatkadoriba mairagi khongchat asida miyamna mapung fana saru yabiyo haina committee gi women's wing gi convener apabina ngasi segaro taleba committee gi office ta pangtokpa paumi singa unabada phongdokre mahana makata na Manipur da leriba political parties sing asi warau daba ngamde ngahak ki oina wangang duna leire hayengdagi hauna Manipur da leriba political parties singi mathakta makhal makha kaya ge khongjang changsinba horagani haike miyam sigi awaba jaraga akhoi ising isaw yawdaba ngamagadi ising isaw leba kangbu sodum lingthok na miyam gi thawdang yabi ba hena pamjai loina na ngamdaba ka ngamba kangbu gadi yariba makai miyam gi asiguma khongchat asida sawbadai ta lobiro haiba wafam si thamjari hayeng akhoina ngasi political party gi thawong se khoi pen ta bana maram ora kanda hayeng dagi mokhoi gi mathakta akan badra chathajagani masida lamdam sigi miyamna asau badai ta lobiro haiba wafam si masu ten takna thamjari Yelomi Kananaba Assembly na pass tawkiba bill ahum chanahalu haibadabida JCILPS na lauthokiba matungina ngasi Tampaki District Marigi tongan ba mafam singda numidang miyam na mairagi hongchachakre Yelomi Kallu mitop na vote lepa vote thadaba yaroi pass tawkiba bill khudakta ek olanduna chanahalu haiba kholaw kaya lauke Police na mafam kaya da pamdaba thodok thoktanaba akan machechin thorang lokaki hauzik fawbugi oina pamdaba thodok thokibagi paw fangdre Amaromda Imphal West Police Commando na district asigi mafam kayadagi maira khongchat chatnanaba thorang toromba maira amadi kerosene thau fagatuna mangankre Haukiba me tara mangada pangthokiba MPS sina loba prelims examination niyom kaina pangthokibana amuk hana pangthoknaba thongju kendragi MLA Tis Biswajina dabi tawri Sanjen thongdaleba maki kwata da pangthokpa pawgi mipam amada mahana makha taraduna question gi booklet ta rule number 9 da aranba pakhumgi mark kakloi haina idaga atopa rule dana objective type question gi di lanbada mark kakani haina amuk idi MPSC gi official singna center kharada negative mark kakpagi wafam leidaroi haina sengdoklaga Standard Robert CC High Secondary School DM College of Arts Science amadi Imphal College Center da taba candidate singdadi wafam adu habiramde exam adu invalid oiba question mari su yawi
MPSC na tawriba thawang asi government na sungyeng yengshindabagi mami chawna tai maramasina pangtholiba exam gi fall lauthotringaida amuk handrabadi exam asi pendabadagi haurakpa ihauda yawgani HRD ministry da su che iduna fibam asi yengshinbina bahajagani isu asi lakadurba assembly gi nongju mifam da su puthokani isu asi chawthotringaida exam hanbana afaba khongthang oigani haiki aigi maikaidagisu masi yamna huji haidoktringaisda अखोगी लेरिबा मियोजिंग अंगांजिंग लेरिबा कांगू खरदना मसिगी अखोगी अपॉर्चुनिटी सि चा मानबा अपॉर्चुनिटी पीदबा कांगू अमदना हारे कांगू अमदना तौदबा हाइबसि लीगली हेंगदसु लुब होल लई अदुना मसि लीगली बैक लेबा पोसक अम लेबनिना मसि करिगुंबा कोर्ट चटपा मतमदजु सोनमकी परीक्षासि अदुम अखोगी कनो हाइदोखरगसु यारोइदबा पोसक अम ओइगनी अदुना अखोगी MPSC की मरोइबा अखोगी चेयरमैन अखोई मेंबर स्टेट गवर्नमेंट अपील तौजरी मखोद हाइजरी पुनमकी छात्र की पुनमकी येंबीरे हर कांद परीक्षाजे अमु हनब मतमदा अकायब करिसु थोकदब लेते अदुन हंदक इंग निसनी तरा तरेता पांथोकदोरिबा मिखल असिदा इबोबिना लुचिंगबा सरकार असी अमुक हलकलारोय NPF अमदी BJP ना पुन्ना सेंबा सरकार अमन लागलगने हाइना NPF की प्रेसिडेंट डॉक्टर सुरहोत जैली ना फोंदोक्रे वाफम सिंह असि नागालैंड दा पांथोकिबा पार्टी असिगी अखनबा मिफम अमदा फोंदोकिबनी मिफम अदुदा पार्टी असिगी मरोइबा मियोय कयासु सरुक याके महान मखा ताना चिंगी असेंबली कॉन्स्टिट्यूएंसी कुंदा यामद्रबदा NPF की मिरेप 13 दगिना 15 फावबा माई पाकनी माई पाकलबा MLA सिंगा BJP की कारकपा MLA सिंगा पुन्ना खुसमनदुना सरकार सेमगनी फोंदोके पनबा याबदी हौकिबा चयोल अमगी ममांगदा पार्टी असिगी लीडर अमा ओइरमबता नतना चीफ मिनिस्टर फावो ओइरमलबा नेफ्यू रियो एंटी पार्टी की थबक चथरमी हाइबगिदमक पार्टी असदगी तांथोखरबदी लोइनना रियो ना लुचिंगबा अनोबा पॉलिटिकल पार्टी अमा नागालैंड थोरकपा याय हाइनसु अखंग अहैसिंगना पानरिबनी MPSC ना थोकिबा एडवर्टाइजमेंट की मतुंग इना IFCD PWD MSPDCL अमदी माना इरिगेशन ना चिंगबा सिंगदा थबक लोबदा अंडमान एंड निकोबार दगी दिनेश कुमार कौबा नन मणिपुरी अमा खलकपगी थवोंग केस एना यानिंगदबा फोंदोखिबगा लोइनना खोंगफम हंदोकननबा खंगलबा फावबदा मरी लेनबा मिनिस्टर सिंह अमदी लेंगाकना खंगसिन उसिनदना लेबा असि लाइबक थीबनी हाइरी असिगुंबा थवोंग असि येलोमी सिंगे हक मतपनी मरी लेनबा डिपार्टमेंट सिंगे मिनिस्टर सिंगना खंगसिन उसिनदना लेबा हाइबसि येलोमी सिंगे हक कनबा पामदे हाइबगी मयेक लारबा खुदमनी मसिना अफबा फॉल ओइरकलोय हाइरी अमरोमदा इलेक्शन मयादा कैंडिडेट सिंगना प्रजा सिंबु अपंग बसीबगी थवोंग खुदकता लेपियु हाइरी पावी मरथन अतिबा ब्रेक अमता Oza Pain Relief Ointment Khwang naba kok chikpa tang chikpa thu naba ni singbada sinaba yarba lipsap group na puthok saba Oza Miklana chini kun mga mapupar pada in advance oiba growth oiba manipur da na maling no kung kuding magka Miklana mamba oiration han jage and wishing Mikla on its 25th celebration. Constipate seasonable. Constipate seasonable. Manung sa manungay taba. Constipation problem kohan mangami. Itan tanba mangam sa na singuso kohan mangami. No mada tumam daida. Lubu sama ising glass amada. Chamas amana traga anidan thadar seasonable. Constipate. ब्रेक में तुंगदा तराम नोसरी चांदेल डिस्ट्रिक्ट की मनुंग चनबा जौपी अमदी हेंगसी की लोनब मफमदा कुमापन सुबा असम राइफल्स दा एम्बुश तोरपदा जेसीओ अमा यावना असम राइफल्स की पर्सनल तरुक लेखिदबा अदु ngasi जेनेम्स की मोक्ता पुरक्तुना पोस्टमार्टम तौख्रे Ngarang numidang Khurai Kendra की MLA Dr. NG Bijoyna BJP Manipur Pradesh की State Secretary Lesangthem Susindro की अपोपा इतोचादा फोबगे थौदोपु यानिंगदबा फोंदोक्तुना सुसिंद्रो की युमगी थोंगालदा मियामना वाकम निफम चतखरे BJP Khurai Mandol अमदी लेकाई की मेरा पाइबी नुपी सिंगसु यावबो वाकम निफम अदुदा मिचम फुबदा थौना फबा MLA फम थादो हाइबा प्लेका सिंग सिजिनकी थौदोक अदुगी मतंगदा दोचाना MLA na ichau thingnabani haiduna pochei puraga lakpada lambi chappada athingba pi haibagi mingda mahapu phuram bani haina phondorli thabak suba hore
तुरेल लेकाय मैम थोरपा खोरपा मैम मतेंग पांगबा असत ओ मैम आइना हाइजदना मैम लोइना पांगबि लेखोमना ना मरक तवाना होने अदम नुदाव मिरप मतमदा इसिं खितंग हंदरकबदगी ngahak potharasena aikoina hek lamonggi jaga se leiba kanda DI gari amada akoigi phalong kharga wa kharga purasani ada mayam na thini changanona are mala ga gari gi thingno aina eta mayam khanna bagi mom lai madam dai ni samjamna ai bai sibu na leiba gari ma thalaga lere asino ni mayam thini se hairu na madam ai mada akunam na kanjale ngai जुबे थाई थाई खुराई पुथिबा लाई मनाक्ता तुरेलदगी इसिंग पाथोकपा थिंगनबा फगलोंग थिनबा चटपदा मियोय खरना अथिंगबा पिरकपदगी निंगाई संगदानबा खरा थोके फु चेखिबगी थौदोक्ति लेखिदे हाइना खुराई केंद्रगी MLA NG बिजोयना महाकी मयुमदा पांगथोकपा पाउमिसिंगा उनबदा फोंदोक्रे इसिंग पाथोरकपदगी थिंगबा चटपदा निसा सिजनबा मियोय खरना चंगबा यारोय हाइना थिंगलके राजनीति की खुदोंग चाबा लौननबा होनबदा खना चैनबा थोकपा पामदे इसिंग चावबना अवा अना तारबसिंदा महाकी माइकेदगी पांगबियाबा मतेंग पांगनी हाइना फोंदोरकले अदुगुंबा इंटॉक्सिकेटेड मोहिजिंगदुना डिस्टर्ब तौना अदुगी पोतु चंगहनद्रे तौबदगी आइन चलगा नमना चंगहनब होनबद निंगाई संतानब खर लेगी सुजेंद्रो एलाइजाय माइब्रगेनो फुई गारी दो मदु इम्पॉसिबल नि फोबगी वारी सोंग लई लेते अदुना निंगाई संतानब खर थोकिबदुदी प्रजा सिंगी मनिंग थुंगना होनबद आई तोगम थोपनी हैना निंगाई संतानबदुगी आई थोदोनो वारोब लेते अदुगा लोनना ngasi aikoigi ising isauna solaba hojik yinjang napi kyasu ising lukraba chaningai lejdaba mayam asi ai hojik mayamda cheng kg tara aduga hawai kg ani aduga thau khara ga yenana ba koi tawjari इम्फाल मोरे लंबी की टेक्नोबोल पुलिस स्टेशन मयादा था असिगी कुमाथोइदा लंबी नमथदुना गाड़ी चटपा यारमदबादु वर्क्स मिनिस्टर की मियेंग मखादा PWD ना कन्न होनदुना ngaraangdagi गाड़ी लानबा यारे अदुबु टाटा ट्रक शक्तिमान बस अमदी अतै अरुंबा गाड़ी सिंग लानबदी याकिरोय मरमदुना ngasiदagi हेवी व्हीकल सिंग पलेलगी मोरे फावा मतम खरगी ओइना गाड़ी लानबदा डिपार्टमेंट ना थिंग थमले हाइरी जेनिम्स लेमना लायंग लिबा तेरा सापम लेरतगी RK तंफासना उरिपोतगी थोकचोम रेबिका अमदी तमेंगलोंगदगी खाथिंगदुदा जेनिम्स की साइकियाट्रिक डिपार्टमेंट थबक तौबा nganगोम प्रेमानंद लुवांगना सेलगी मतेंग पीख्रे जेनिम्स की डायरेक्टर की मियेंग मखादा पाइखलिबा थबक असि अफबा खोंथांगनी हाइना प्रेमानंदना फोंदोखी